JFD Students Wing na Directorate of Census Operations Manipuri Office ta Thomjinkhre Khongjang Thomjinkhre NRC update tawdringai da census pangthopa yaroi haina JFD na census boycott tawduna khongjang changsilakpagi manung channa ngasi JFD Students Wing gi yamlaba thomi singna porompata laiba Directorate of Census Operations Manipuri Office ta Thomjinkhre status da NRC update tawdringai da census pangthopa yaroi haina khongjang changsinbaga loinana office asigi so launchsinaba honaki adubu office adu ngak senduna leiriba Central Security Force amade Manipur Police ki personnel singna khongjang loi singadu thinki Yamlaba Mahiri Singadusu office asigi gate mamangda NRC update tawdringai da census pangthopa yaroi haina akanba kholau kaya lauduna phamjinduna laiki Policy file toba fawbada Mahiri Singadu office asigi gate mamangda phamjinduna khongjang changsili No NRC no census amade no IDP settlement no census khongjanga mari leinana JFD gi students wingi convener Naurem Gwangambana hai lamdam asida mitop singna landaраktuna yelhomi sing lanjena duna lairiba tanja asida hayengdagi status sida census ki enumeration na chingba pangthokani haina thaurang toriba se yabangamloi masigi mayokta ngasigi khongjanga se changsin bani khongjanga se yamna democratic oiba mongda chathabani lamdam asida hojik census pangthokpa matang chadri JFD amadi miyamna NRC update tawrabba matung census tawnaba demand tawbada lengakna tabidabadagi JFD na census boycott tawbani JFD gi oinadi Manipur NRC update tawdriba fawba census tawba yaroi haiba firef hongba leiroi miyamna taliba demand amadi miyam gi phangpham thokpa rights ki fangnaba miyamna changsiliba khongjangda lengak pairiba singna ikai kumna pham thoi haina aikhoi gi maikei dagi aroi boina thamli Census ki damak pangthok leba tongan ba training singda yawgadoriba myoi section khudingmakna miyam gi demand asigi mayukta thabak torakpa taragadi maduda thorakpa aphaphadagi tekchak pumba masa masana pugadabani haina mahakna makha taki panba yabadi status sida census ki thabak asi hayengdagi pangthokani haina lengakna thorang toribani masigi mayukta JFD na makhal makha kya gi khongjang changsinbaga loinana hojik so tha asigi taradagi wangkhai angom leikai da leiba Wal United Youth Club da JFD na ahing yarek tuna khongjang changsilibani Aikoi tungi iraisa ifrupsa singgidamakta ni ngasi thola iba myamdre aduna ngasi laingak paibi riba tongan ba political gi section da aroi boinaga mahiroi kunai leba myam gi mahut sinjaraga aikoi gi pendraba aikoi gi tanbam thokpa laiba aikoi gi haksigu tanba matamda ngakoina su dai khunagani habse ngasi aroi boina leba myam da thamjari loina ngasi census ki damakta tongan ba training session da yawgadaba Mioi section Kudimak, intellectual section Kudimak Pusu Lamdam Sibu, Lamdam Siki Masamo, Oibataragadi, Aikogi, Yellow Fruit, Singduna Tungi, Miroziki, Marai Baxina, Adukimatic, Tiga, the Bagi Fibam, Sida Labor Taragadi, Adom Su, Aikoina Pai, Basin from Nahaki Oiba, Pangiva Pasaduna, Hiana Leba Kunai, Tungala, Miroziki, Yelaba, Ibasi, ZFD, student wing, Mikey, the Tamzari.